Akaswani Imphal Ningthoukhongjam Suni na pau pazari. Mukhyamantri Yumnam Khemcha na hairi ngamkhai paringda leiba khulsing Bharat Sarkar na semganaba thaurang kaya lokhatle. Thaurang asina makoigi punsi mahing amasung infrastructure phagaranbada achoba thaudang lauri. Vibrant Villages Program 2 gi nomugi oiba rajya thaki workshop ngasi Imphal gi Hotel Imphal da pangthokre thauramasida saruk yaraduna Mukhyamantri na hai Manipur asi Bharat ki ngamkhai Myanmar ga lonabana maram oiduna ngamkhai gi lamdam singasi sakot hanaba meeting thamli mangna hai program asi gi makada rajya asi gi kul chamani phum doi masak khangdokle kul sing asida satok sasin gi pambai hena phagarhanba infrastructure semgatpa amadi service delivery su hena kutong chahalagani hairi Mukhyamantri na hai. The BBP2 is a transportive initiative of the government of India designed to develop strategic and important villages near our international border, and by improving the quality of life in this area across 17 states including Manipur. The aim of this initiative to make our borders safe and strong as part of the Viksit Bharat 2047. My heartfelt gratitude to Amit Shahji, Honorable Home Minister, for the inclusive 5 strategic districts in Manipur, Tenopal, Kamjong, Sandel and Churachandpur under this program. Thormadu Chief Secretary Dr. Punit Kumar Goyal, IGS South ki Major General Gaurav Sharma, Rajya ki makok thongba miyoi sing saruk yaki. Climate change reporting in Manipur gi taret suba interaction gi taruk suba media fellowship program hausi MU gi geography department pangthokre. Directorate of Environment and Climate Change na sinba thauramasi da akhang hai kayana tongan ba hiram sing da wangang ki. Numit humni chupna chatharakpa capacity building workshop ngasi loisin-khre. REM scheme gi makada workshop asi Imphal jila gi Silhaipung Garden da tha asigi 16 tagi hauduna chatharakpani. Thormasigi maruiba pandamdi ecotourism, hospitality management amasung nature based entrepreneurs sing linkhanaba lokshin gyan pibani. Central Forest Division gi Divisional Forest Officer na sinba thormasida tongan na mapam singdagi lakpa myoy humpuna saruk yaki hairi. India Meteorological Department Imphal Center na hairi ngasidagi hauduna lakliba numit humni asida rajya sigi jila pumnamakta nungsit amadi akhak araw yauna nong churagani. Hayeng Imphal East, Imphal West, Jiribam, Bishnupur, Kakching, Senapati, Tamenglong amasung Ferjol jila da orange alert lauthokre. Mayay lambi apunba lupna samuro mafam singda lambi semba lepkibana maram oiraga miyamna lambi chatok chasin da awaba kaya mayokna re hairi miyam gi kudong zadaba si yengbiduna mari leinaba sin atuba matamda lambi semjin binaba lupasina appeal tawri. Pradhan Mantri Narendra Modi amasung BJP gi makok tongba luchingba singna Assam amasung Puducherry Vidhan Sabha mikhal ga mari lainana dol gi karmi singda Mera Booth sabse mazbut samwat via Namo app ta tha sigi kuntra da wangangani social media thagat pa warolam da Sri Modi na hai hauki bijai tara asida Assam da mipung kudingmangna ahungba kaya lakpa ure rajya si lam kudingmak ta mangjil thaba rajya oiri double engine sarkar asina rajya sa sakot thorangi thabak sing paikhatuna lakli bisahi manga asida zumiyam na amugana double engine sarkar lahengani habigi thazaba thamli. Atopa social media gi post amada Sri Modi na hai India gi double engine sarkar asina Puducherry gi miyam gi apamba sing phangan bangamli hauki bisahi manga asida miyam gi damak sarkar na mangjil thana thabak tawrum kaya pangthokle. Pradhan Mantri Narendra Modi na hairi ngasi nauna hangdogliba Noida International Airport asina Uttar Pradesh asi Viksit Bharat campaign gi lamda anauba pandup ama hangdokle. Uttar Pradesh ki Jewar ahanba phase ki Noida International Airport sangaraduna Pradhan Mantri na hai airport asina rajya sigi nongchup thamba mafam Agra, Mathura, Aligarh, Ghaziabad, Itawa amasung Faridabad yauna tongan mafam sing kudong chaba kaya fangalagani. Laumi sing small masung medium industry tawriba miyoi sing amasung naha sing da su kanaba kaya fangalagani. Jewar airport asina rajya sigi sakhotpagi lamda manglom da changsali habagi saktam oiragani. BJP gi makok thongba luchingba amasung Griha Mantri Amit Shah na Kolkata da Jonogonor charge sheet program da saruk yakre. Sri Shah na hai sahi sigi sadharan mikhal asida nongchup Bengal asi yamna maru oi rajya asigi da natana lebak asigi su yamna maroiba mikhal ni naro da changsilakpa mitop sing seltung gi awaba mayok nerba sing asigi maram da su Griha Mantri na wapum kaya phongdokhi hairi pauloi jare.